UPSC na lauba Civil Services Examination da Manipuri Literature paper sing mitay mayek na iba yahan miyo haina Rajya Sabha MP sana jawbalay semana Parliament ta taksin kre. Imphal East ki manung Chandalaiba nongmai jingda lanmai chakre jenaba miyoy singi mari makong tak pangamba singda lupa lak mga gi manapi gini haina Chief Minister Nongthombam Birena hairi. Kumjali singam ani amada thokiba nupi ama kidnap tawkiba gi case amada miyoy ani fadok pikre amana maral leite haina thadokre. Lisingani kunithoy da kakching amadi hui kapta non local sing hat ki bathok ka mari leina fagat ki ba RPF PLA gi kadar taret ki mathakta NIA Imphal branch na same ki ba charge sheet special court NIA Manipur na lanka kre. Amadi Sugnu police na ain kai na truck mga da haptuna Chandel district ki Molcham village tamna purak urea kg lising ama chamari kuntra mga fagat pangam kre driver singsu fagat kre. IS News tabi pum na magpo ahan magtada Monica Mayengbam na taram na okjari COVID-19 dagi ngaktok na ba khottoy na hambiu hand sanitizer sizinabiu mask upiu fitter ki distance thambiu yai ba makha vaccine dose na kap thok biu injection ba hai basina pum na makki yai pa bani hojik paus na dok na bisari Union Public Service Commission UPSC na alawba Civil Services Examination da Manipuri Literature paper sing mitay mayek na ibayahan biyuhay na Rajya Sabha MP sana jawalay simba na ngarang Parliament taksin kre wafmasi House special mention oy na pukat na MP na hawjik Bengali mayek hakta na hayri ba exam masigi mark chamanga gi Manipuri Literature optional paper sing asi ibayahan le maramasina mitay mayek amasung Bengali mayek animak na hayri ba UPSC exam gi paper sing asi ibayahan biyuhay na Laisemba sana jawban House ta taksin ki maite mayek ase Manipur da University thak fawa tamlaba mayek amani mayek ase season aduna UPSC exam thaba yadaba phibam masina maram moidana samasya ama thokalle haina su MP sana jawbalai sembana nungnang bawa fam thamki MP dingthau sana jawbalai sembana UPSC ki Civil Services exam da Manipuri Literature da apun mamark chamanga gi oiba paper 1 amadi 2 haina optional paper ani lai state ki policy ama oina Manipur lengak na kumjale singani taruk tagi hauna Manipuri loan ina pagitamak Bengali mayek ki mahod mitay mayek na tangkag naina sindok pagi thabak hauki Manipur da lairiba college amadi university singda mitay mayek sisinaba haukraba matungda BA amadi MA gi mahiroi sing puthok pa haukre Hawjik lairiba problem di Manipuri subject sing BA amasung MA da mitay mayek sisinaba maramna Bengali mayek khangdaba sing asi UPSC main exam da Manipuri optional paper sing thaba yabagi khodong chaba phangdana lairi mahiroi sing magai dege UPSC exam gi Manipuri paper sing mitay mayek na thaba yahanna taksin ba Lady, mahiroi sing na taliban demand asi kakninga yaw da madam chaba demand oi madam na issue asi state asi ke choba problem ama orakli issue asi loisina ba UPSC main exam da answer must be written in Manipuri Bengali script hariba asi mahota answer must be written in Manipuri Bengali or Meitei script haiba instruction asina mahot sin doctona UPSC exam gi Manipuri literature optional paper singda Bengali amadi Meitei mayek animak na iba yahanna ba MP sana jawbana house ki putangda center gi pukning chingshin ki Sir, in UPSC or IS exam, there are two optional papers, 1 and 2 in Manipuri literature with a total mark of 500, 250 plus 250. At present, only the Bengali script is allowed to write the paper of Manipuri literature. As a matter of state policy, the government of Manipur has introduced Meitei script for writing Manipuri language since 2006 in place of Bengali script in phase-wise manner. Colleges and universities in Manipur have started producing BA and MA written in Meitei script for Manipuri language. Now the problem is that those students who pass BA and MA written in Meitei script in Manipuri subject are not getting the chance of appearing UPSC and IS exam, IS main exams for Manipuri optional paper as they did not learn Bengali script. Hence they are being deprived of appearing from UPSC main exams Manipuri optional paper. The students are demanding to allow them to appear UPSC or IS Manipuri paper in
Imphal East ki manung chana laiba Nomaijingda yamna chawna lanmai chakhrei thodok asi matangda pendaba phongdorak bagaloina Chief Minister Nongthomam Birena Nomaijingda lanmai tharam liba miyoi singi mari makhong tak pangamba singda lupa lakh manga gi mana pigani hari Fagatradi yararoi aikhoigi mi singse haina CM na Facebook post amada phongdorakli Chief Minister na ngarang numidang thokibak lanmai chakpagi thodok asigi matangda nungaitaba phongdokladuna asiguma thausil chathari miyoi singi mathakta akanba warning sutarakli Lenga ki magaytagi asiguma thodok asi tokan bidanaba hanjin appeal tawba leirabasu makha chatharakpada CM na pendaba phongdorakli Kumja lising ani amada thokiba nupi ama kidnap tawkhibagi case amada miyoi ani fadok pikre amana maral leite haina thadokre Case asigi final hearing January 12 da chatharaba matung judgment adu reserved oina thamlak laba matungda ngasi sessions judge thobal ngangom binigi court na rai asi lauthokibani Fadok taraba miyoi ani adudi akoi zamjila jahi nifutaruk apokpa AK Botombi Leifam Kiam Sifai Amurizam Nekai Sanasam Binoy Elias ini Jahini Futaro Apokpa Bede Leifam Sabaltong Bamayay Lekaini Case Asida Court Namara Lay Tre Haina Thadokrabaduna Yumnam Chandra Jahini Fumanga Apokpa Yaima Leifam Haukamaka Lekaini Hari Victim Oribanipi Aduna Mamangda Thangat Kiba complaint amada kumjalising ani amagi September amada hadiba miyoi ahum asina mahakpu faraga ambassador car amada puki tungda mahakpu nam haduna yumban lambida janghan ki hari Nakalamaromda Bishnupur Police Commando na aina thinkraba KCP MC unification ama phare hari Kedar aslagi Italy na saba 7.65 mm pistol amaga loinana kapayari ba maru taruk yawba magazine ama phagat ki haina police tagi phangba paw asina phongdorakli faraba miyoi adu tomthin tongmin thang haukip thangboy Elias Chingsang jahi konthanthoi apopolai kidraba hemkhomang haukip leifam Cortland village Kangpokpi district Asi kumja lising ni pan November gi thada KCP MC unification kiran kauba miyoi amagi kuthangda loop asida yaukibani mahak loop asigi kiran amasung tacho kauba miyoi ani asigi makhada loop ki thabak tawduna lakpani mahak kumja lising ni marida pre-pack pro gi thabak su tarami amade sajik tampak tan mit ni humanga ni gi basic military training su fanglaba miyoi ni farba keterasi khotlai sing aduga loinana makhata ba ain gi oiba thabak laukhatna ba sekmai PS ta sinakhre hari Haukiba chahi lising ni kunithoi gi June amasung July da kakching amadi huikapta non local sing hat ki bathogdok kamadi lena fagat kiba RPF PLA gi kadar taret ki mathakta NIA Imphal branch na same ki ba charge sheet do special court NIA Manipur da lankhat khre NIA Imphal branch ki IO na accused sing asigi mathakta chathakiba investigation adu loishilaba matungda ngarang hariba charge sheet asi lankhat kibane loinana accused sing asigi mathakta trial chathaba yanaba su IO na haizaki hari RPF PLA ki kadar sing adudi chingkham basant chahi konchaniban apokpo ningthembi laifam andro nungyungbi moirangthem GTS chahi kunithoi apokpo lekhidraba sanjit laifam kakching ningthau lekai konjengbam Romeo Elias nongthon chahi kunipan apokpa raghu laifam moirang konjengbam naurem manoj chahi kulhumdoi apokpa novin laifam lukar mayai lekai thambalmani Elias Laila Elias ima chahi Nifutaruk Mapureba MD Tomba Laifam Yaripok Singa Ithai Mapal Self-Style Lieutenant Colonel Rishikanta Elias Naurem Ranbir Apokpa Nilamani Laifam Kakching Mayai Lekai Amasung Juvenile Amani Special Court NIA Manipurna Charge Sheet Adugi Mari Lainaba Che Chang Singh March Kulumdoi Fawbada Pikhatlakaba Kangan Magaloina NIA na hariba case asi makhata na investigation jathanaba su ayapa pikre hari Sugnu police na ain kaina truck manga da haptuna purakpa urea kg lising ama chamarin kunthra manga fagat pangam kre police tagi fangbo pawa sena hariba urea puba truck sing adu Chandel district ki Molcham village tamna lakpa ki lambi da fagat pangam kibani hari
Sugunu Police Station ge SIM Minabanda na Officer in Charge NG Anthony Sureski lamjing namtak makada Kakching District ki manung chanba Sugunu Police Station na konba surrounding them hidden hide mapam asida agak naba paw ama fangbadagi gari sing khamduna checking chathabada hide be urea yawba gari manga adu phagat khibani hide police na thodok asiga mari lenana gari driver sing adu su phagat hide Assam Police amadi United Liberation Front of Assam Independent Ulfa I anigi marakta ngasi ayuk angan bada khut thokna bada Ulfa Independent ki kadar amashire haina agency singi paw amana hari encounter ki thodok asi Tinsukia district ki Margherita manakta thoki bani kakna ba paw ama fangbadagi hari ba mafam adu da lotuna leiba Ulfa I gi kadar sing phagat pa police officer singi team amana operation chathabada nakalani gi marakta khut thokna ki bani hari khut thokna badu da Ulfa I gi kadar uday aksom police na kaptuna hat ki bani Manipuri Students Federation MSF ki Aikoi Lairik Ning Tinatam si academic campaign Haudok Kibaki Tarataret Subuning Sing Numit Thoram Nasi Kakching da Laiba Grace Cottage Academy da Pangtokre Manipuri Students Federation Mayai Loy Sangna Sinduna Pangtokiba Thoram Aduda Professor N. Rajmohan Vice Chancellor Dhanamanjuri University Dr. Dhanabir Lashram Social Scientist and Academician E. Ronnie Academic in Charge Grace Cottage Academy Kakching Amadi Maibam Julius Kuman President Manipuri Students Federation MSF Mayai Loy Sangna Thoram Mapu Singoina Sarugyaki Thoramatuda Professor N. Rajmohan na hai Manipur da tangdu laita daba pibam kaya amala kray miyoy bagi wakal hai base akhong banay bangaktani matang matam gi matung ina soydana ahong balakani hau kibadi hau kray matam amada lakadori ba Manipur ama semkat na ba honabada aina chang gadaba sana khotna ba oigera culture gi lamdabu oigera hiram aduna khudlai ama oraga kathok piduna honarabadi madugi mahai adu soidana phangba ngamgani haina phongdokhi Hibisi people matamda yamna important oribisi imale bak kan bai ba masai gi wadan mi jam hen phat masai thukna ai phone tor bisi kari imale bak kan mani hai ba wakhalon chi si panam tambai sin number 1 thamgudong mi habisi masi education pudum mutum pi na ko gi education ji Manipur ra ko tamai education ai gi certificate mo pai ga thawu phangna bo gi ta thawu lai ne bo gi tamne lobi ro ai je tamjer be khare se imale bak ge something kar tarong Masih mela bani toriba tingkun ne toriba natra adige wi ran tiawan je toriba mana leru lambi mana chalu lambi ta ai imale ba kita masih mari toriba ko ai pin sitai na toriba do mat imale ba kita lambi singa bane imale ba kita ka tho bane ana history da webi to api kan da webi ya history ibe da webi ya natra ga ngasai imale ba kita mge kung ye ga jagoi sagare isai sagare sane ga masih pun masih imale ba kita chali abo kalo Tauramapu oina sarugi akiba Dr. Dhanabir Lashram Social Scientist na mahaki warol piraduna hai Manipuri Students Federation MSF na changchilakli ba academic campaign ai khoi larik ning thinadam se hariba sigi mahai ngasidi ai khoi gi iramdam asida phangba haure masigi campaign asi lesang set na pangthoktuna lakpagi damak mahaki maigedagi MSF pusu thagat pa phongdokhi tharamgi wahau dog piraduna MSF mai loishangi General Secretary Rojit Tekcham na hai academic campaign asi kumjale sing ni taruk ki February thagi tang mapanda iramdam asigi mahai masing tam bibagi kanglona sibu he na mapangal kan khathanna baka loinana kunai asigi puari ngamkhai amadi lenga ki pibam da he na Kanghanabagi Bandamda Haudoki Bani Academic Campaign Asiki Makada Iramdam Asida Lady Mahai Singh Amadi Sotharagli Mahai Masing Tambibagi Kanglon Singh Kupna Yang Sinduna Amadi Apaba Awonba Mahai Kanglon Ama Lakna Batli Sang Sit na Hotna Lagli MSF na Changshilagli Academic Campaign Asigi Achauba Mai Pakpa Amoina Lamdam Asigi Tongan Mapam Sing the Lady Mahai Sing Amadi Lekai the Chatuna Campaign Kaya Chatakre Amadi Lengaki Mahai Sing the Matam Giting Riba Awat Apa Sing Kok Naba Yang Sinan Lagli Masigi Mahai Oina Lengaki Marilina Authority Sing Nasu MSF na Changshilabagi Yang Sin Bagi Tabak Taugai Sing Busu Kang Biduna Apava Purak Kaya Suyao Kre Makha Tarak Padasu Tungi Apava Manglom Da Junction Ba Kunai Amagidamak Campaign Asi Chataki Kani Hari National character has the eyes hardworking, sincerity, punctuality, discipline, firm determination, sacrificing spirit,
sense of patriotism hai ne si yaurba magundu malengi lebak si miyam chelaba lamdugi miyam chelaba lebak to magic tong chok ne hai ne alai tam ise si good miyam se chelaba ne Imphal West ki sagol tong mamakha lagai dagi Dr. Nomaithem Shanta Singh apokpa N Ibujo asi World Human Rights Protection Commission ki ambassador amasung World Human Rights Protection Commission's WHRPC ki National President oina hapkhre Dr. Nomaithem Shanta asi Human Rights Committee leinana thabak thorum kaya paikhatuna lakpa miyoini Dr. Shantana malemda shanti purakpa pambaga loina maha conflict leiba mafam singda leidiba miyoi kaya gi yaifana bakhan ba miyoi amani hari malemda shanti purakna ba hotna ba haibasina mahak ki lakadoriba punsi gi thabak oiragani mahakna leiba kaya da shanti amati chawkhatpa purakna ba thabak pangthokpa pamli mahak Dr. PR Ambedkar National Award National Corona Award amadi International Young Star Award yauna tongan ba award kaya sa fangkre Manipur Langakna Haukiba Kumjali Singani Kunitoi ki September ki tang kunda cabinet mifam pangthokna Manipur gi mafam kharadagi yu sungba yonbagi lairamba athing balag thokiba wareb adu handokadabani haiduna Coalition Against Drugs and Alcohol kada amadi lamdamasigi tongan ba ima loop singna chatharakpa democratic oiba khongjang singi sarukam oina ngasi Imphal East District ki manung chenba tumkhong Lainembi Imagi Sanglen Ithamda All Manipur Women's Social Reformation and Development Samaj Nupi Samaj Itham Tumkhong IP Lainembi Maira Paibi Amasung Kadaga Pudna Kuchamnaduna Lengak na yu sungba amadi yonbagi ayaba pikhiba warib hando u haiduna miyam gi oiba wakat mifam ama pangthokre wakat mifam aduda saruk yakiba miyam aduna Manipur da yu legalization tawba yaroi lengak gi warib hando u amasung yu dagi Manipur gi miyam kallu haiba kholaw singlawki wakat mifam aduda saruk yakibi ima thokchom ramani President Nupi Samaj na phongdokibada madam kaya gi mamang dagi aikoina yu gi mayokta lauduna laklabani yu tingnaba lengak na law semlabasu mapung phana chatna Lengak na tinggadaba adu tingdraga yu tingbang ngamde license paraga yol halasi haibasidi aikhoigi miyamasi yu da loina hatlasi haibani Manipur khunai asi yu na kangkhong chairibasi amuk sungba yonbagi ayaba pirabadi hena khudong thibo oigani haiki nakalamaromda lengak na yu sungba amadi yonbagi ayaba pikhiba warib hando u haiduna wakat mifam ama kwakta khunau Sandhong Bazar Bisnupur district ta All Manipur Women's Social Reformation and Development Samaj Nupi Samaj kwakta Sandhong Women's Welfare Association amadi kadana khutsamnuduna pangthoki wakan mifam aduda sarukya kiba miyam aduna Manipur da yu legalization tawba yaroi lenga ki wareb hando u amasung yu dagi Manipur gi miyam kallu haiba kholaw sing lawki Nat amadi culture na Manipur asi malemda saktak labasu furup ama oinadi Kintarak labab furup ama oire haina social activist RK Sanayay mana phongdokre Wafamasi Jawaharlal Nehru Manipur Dance Academy JNMTA danga si pangthokiba apunba khorirol gi malem gi lup ki ahanba kumon thoramda RK Sanayay mana phongdokibani thoramada social activist RK Sanayay ma lup asigi president W Amucho amadi atai masaknai ba miyoi gyana mitunglen oina sarugya ki Thoram asiga mari lenina lamdam asigi electronics amadi print media da thabak tawriba pawmi sing dasu momento amadi lengyan yanduna ikai khumna ki thoram aduda RK Sanayay mana makhata na hai literature da khongdari lamdam asigi miyoi singna lamdam asigi hojik oriba piba maseda ahen miting changba matam oire literature haibasi miyoi ba khunai na hingba da changba khudingmak neinaraga ithorakpa adubuni ngasigi mirolna ngak haigatuna hingba ngamlibasi aikoi ki ipa ipu singna thambiramba culture gi lan adunani aikoi gi nat amadi culture asi ngasidi tapna mangsilak pagi mami ama tarakli masimak haurakliba mirolna chatna lonchat khangba watlakpa imung manungda chatkadaba thaksi khasi haurakliba angang singna khangnaktaba amadi leibak nungsibagi wakhal hantharakpatagi thorakpani haiki Culture masih ibai pusing aduna sehi lising lekpa macam dah tengar pun maya muda lagi apa pada wasing sunang toki ba apa wasing lokal thama ba madu kiceli sinado madu aku ini si madu itu
ꯆꯥꯎꯊꯣꯛꯆꯕ ꯉꯝꯃꯤꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯐꯨꯔꯨꯞꯅꯤ ꯍꯥꯏꯅ ꯉꯛ ꯍꯥꯏꯔꯒ ꯆꯠꯄ ꯉꯝꯕꯗꯣ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯦꯒꯦꯁꯤ ꯑꯣꯐ ꯀꯜꯆꯔ ꯅꯥꯠꯀꯤꯁꯦ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝ ꯑꯗꯨꯅꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯃꯊꯧ ꯇꯥꯏ Club amana paikhat pathabak thoram khudingmak laikai aduda mami tagani haina patsoi kendri MLA sapam kunjakeshwar kebana phongdokre ngasi takye khomang dalaiba the Nambul Brink Cultural Association NBCA chahi yankai surakpa Golden Jubilee gi thoramda wapamasi MLA na phongdokibani thoram aduga mari lenana laikai adugi makok mathang taraklam mahiroi amadi sanabagi lamda medal phanglaklam sanaroi singdasu achamba khudol pot amadi mana mathum biduna ikai khumnabo otki thoram aduda NBCA gi president Wangkem Iboyaima patsoi ward number 4 member S. Memcha, Impal West ki Hanagi Upadhyaksha Dr. S. Merajao, social worker Loitongbam Polem, the Pungsubam Laikai Women's Welfare Association ki President Kumalambam Ibecha Amadi, KBS Brick Plant ki proprietor Kaisam Birbal na, Atoy Mitungo in Sarugyaki, MLA Sapam Kebana Makha Taraduna, Apavatavak Torak Pamatamda, Takat Wahi Fongdok Pagi Hainabitamsi, Asoy Tirika, Mimang the Putok Pagimota, Asoyba Ado, Putoktuna, Semdok Nabhona Minasi, Patsoi Kendra Si Chahi Amagimanung the Smart Kendra Moina, on Toknava Chakot Tarangi, Damag, Tabak leptana paikhatli Mikhal gi phal hek haidokibaga lep palaitana lambi koilas thabagi tabak leptana paikhatli kendra sida ward nifuma pan leibagi manungda ward kuntra humdoi haibadi chada yankhai henbada lambi semba loshilakle club amadi laikai gi mioi singna yaipa thorangi tamak paikhat pa thabak thoram khudingmakta angama mating pangani haiki to serve you, give me a chance to do a job with a difference. Tabak toning bagi atmosphere to go the manufacturer to go atu puktak di tobiyo. Koi tabak turkan da phatab kan thina chabiyo. Apha bathab turkan di ai thagap pan ai kai thagat lino ai gola sar kai ai kari kan pungdo but lengap tu thagat biyo. Ngasi sida thong chadoi ba batang paina ki ma phang re la ba thong se masi phole ro thong chadoi ye tender to ro sida chingdin nei ba Lakliba February gitang taranitoita tongan ba cultural program kaya galoy na pangthokataba All Manipuri United Clubs Organization amuko gi kuntra suba foundation dega marilena na rims amidi jenims the blood donation gi thoram ngasi sumakha chathakre blood donation gi thoram asi February tang ni pandagi haukibani February tang tara fauba numit humni chupna chathakani amuko na blood donation program asi National Health Mission blood cell ga kutsamnara ka pangthokpani blood donation tawriba miyoi sing the Department of Transfusion Medicine rims amidi jenims ki blood bank ki staff sing namating pangkhi amuko gi mapok kumon ga marilena na February gitang tarama thoida analayeng bagi khodong chaba khara wat pamapham ama oiriba Bishnupur district ki phawak chaw ekhai ki Lava Club Community Hall that United Clubs Organization of Bishnupur District Yuko Betamadi Chief Medical Officer Bishnupur ga khotsamnaraga free medical camp amasu pangthokani hariba free medical camp asida changadaba hidak langthak singadu Strong Association ningthokong Bishnupur District na mating pangbibani hari District Skill Committee Kakching National District Skill Mela Kakching Ngasi Kakching District Headquarter da Leiba Sumak Lekai JNURM Hall na pangthokre Mela hautok pagi tharamada Manipur Society for Skill Development MSSD gi Mission Director LN Kasung IAS na athoy mitung Deputy Commissioner Kakching Somorjit Salam na tharamapu loinena MSSD Mission gi Chief Operating Officer Joint Director Aramjit RK SR LMG Anuradha Amadi ADC Kakching Adhari Mahiona Akhanaba Mitung Singh Oina Sarugyaki Department ki Stall Mari Training Institute ki Stall Manga Training Provider ki Stall Mari Farmer Producers Organization ki Stall Ama Training Provider ki Stall Ani Entrepreneur ki Stall Ani Amadi Employer ki Stall Mari Punna Stall Kunitoina Sarugyaki Ngaski District Skill Mela Adugi Sarukama Oina SYNAPX ki Managing Director Anil Harokchamna Host Oina Sarugyaki IGM Kakching ki Etias Mukta Shoes ki proprietor Padma Shri Awardee Moirang Them Mukta Mani Maira Foods ki proprietor Hanjabam Subha Els Group ki CEO kam co-founder Pradeep Maitram amadi Midlane ki Managing Director Dr. Pibaril Maitaina panelist oina saruk yadana talk show amasu pangthoki mela haudopagi tharamaduga marilena atoi mitung oina saruk ya ki Manipur Society for Skill Development ki Mission Director LN Kasung IAS na phongdoki bada Manipur se literacy rate yamna wangba state ama orebasu lairik haiba naha sing tabak phang Dabagi chang asi atuki matik wangba state amani masigi maruiba maram asi ai khogi academic knowledge asi market ta darkar oiriba skill ga level manadaba asina oiri hojek matam gi market na kari darkar oiri haibasi kupna naina mathau tai haiba wafam phongdoki
Sina, in this testing time, our society has to think deeply with calm minds. Direction amount of the we will be wasting our time. Therefore, skill development is human and to bring awareness to the people across the society that skill later be absorb we have to be a supplier of manpower, skill resources to the global arena. Therefore, we need to keep ourselves trained and make ourselves suitable, fit, relevant. District Mental Health Program, National Health Mission Taubalna Legal Aid Clinic Yanglam ga Kutsanaduna, Mental Health Program Gamari Leneva Targeted Intervention Program among us say Taubal District Kimanung Chanaleba, Sangayumpam Sabaleka the Pangtokre, Nasigi Toramatuda, Sangayumpam Part 1 GP ki Ward number 1 member MD Jalaruddin Chief Guest, Legal Aid Clinic Yanglam ki Coordinator Ilangbam Amusana Debina President, Sangayumpam Part 1 Nungfo Polling Station number 35 by 28 Kimaira Pai Lub ki President Mamtana Guest of Honor oina sarugyaki Tharam adu pangthokpagi matangda Legal Aid Clinic Hianglamgi Paralegal Volunteer Ilangbam Subhachandrana Nungyoy Bawaral Thamki District Mental Health Program DMHP Thaubalgi District Nodal Officer Psychiatrist Dr. Haigruzam Zina DMHP Thaubalgi Psychiatric Social Worker M Chandrakumar amadi S Samanandana Resource Person Sing oina wangangki Taubal District ki Yairipok PS ki Manung Channel ba Yairipok Singada Club ki Jet number Lady ba Sigi Waroshin Productive Fauba Singa Playground da Makal Amataki Tournament Amadi Harau Kumhagi Torum Sing Tobigano Hana Singa Makhalekai Welfare Club SMWC Maigagi Kangalagli SMWC Secretary MD Akbar Ali Nangasi Press the Tadorok Pachirol Amanahai Hariba Playground Asi Club Asigi Building Saramba Hojigna 144 CRPC Yariduna Ladiba Mafam Asigi Hek Nongchup Tangbada Labani Mafamasta Kanaguma Mui Karana Jayet number lading a Cherek Asida Mike Chingba Pandana Pazataba Wangang Sangang Season Duna Miyangi Shanti Tuganaba Honarak Basi Tauroy Davani Maramasina Club Kiche Naba Asigi Waroshin Proctriba Fau the Playground Asida Makal Amataki Tournament Amade Kumai Haraugi Taurang Sing Taubitanaba Miyam da Kanganjari Lunana Marie Authority Naso Tauhan Bidanaba SMWC na Marie Lenaba Authority Singi Pugling Singsinki Hausi Pau Gimurtana Atembre Amatang Nominasi Go Aviator Academy Mapung Fana Aviation Tamna Nabagi Mafam Experience Lairaba Singna Takpi Tambiri Lengsin Vidaksi Aikoi Punna Taminarasi Cabin crew amadi ground staff ki mangnanbu Mapung Fahana Nabagi Damak Sem Saraba Course Break matungda mayamudaram nokchari makata pauda February tarukta Turkey amasung Syria da thoki batam thiriba yuha haba ki thodok sing aduda sigiba miyoi masing lising taramanga chahum marfo humdoi sukre miyoi lising humdra henuna asok apandangkre media report singna pongdok pamatung inna Syria government na control toba mafam singda sigiba miyoi masing lising ama jani humfuni thoni aduga government amadi rebel singna control toba zaga singda Sikiba Migi Masingna, Lising Manga Chama Sunipan Hari. Anadolu Agency ki report Amana, Turkey na Yuha Ha Badagi, Sokalaba Mahom Singda, February Tareta, Ha Humgi emergency lautoki Hari. Turkey da Chayol Ama, Awaba Fongdokane, news agency in high Yuha Hakiba da Turkey da Mioi, million Tarahum Dohen Awaba Tahan Cray. Mizoram Chief Minister Joram Thangage Manaunupa Yauna Miyoi Taruk Hydroelectric Power Plant Amagi Lam Loshin Baga Mari Lenaba Shasinaba Land Compensation Receipt ki case Amada Chahi Ama Kaisum Sangda Lainaba Fadok Bikre
मियोय तरुक असि फेब्रुअरी 3 ता केस असिदा मरा लैरे हाइना लाउथोक्रब मतुंगदा ngarang फेब्रुअरी 9 दा स्पेशल कोर्ट अमना फादोक पीखिबनि हारि प्रिवेंशन ऑफ करप्शन एक्ट की मखादा आजोल दा लैबा स्पेशल कोर्ट दना मियोय तरुक असि फाइन उन लुपा लाख कुन सु पीनबा खंगन की जोराम थांगे के मनाउ नुपा सी वनलाल चुवाना सिया थांगा सी रोखुमी लालदू हामा पीसी लालथाजोवी अमदी लारहाउ ना कोर्ट असिना सेंट्रल जेल दा चाही अमा लेने बफादोक पीखिबनि मणिपुर दा हौकिबा पुंग कुनमरी दा मियोय अमत कोविड पॉजिटिव ओइबा थेनखिदे कोविड कमन कंट्रोल रूम दगी थादोरकपा रिपोर्ट की मतुंगिना हौकिबा पुंग कुनमरी दा सैंपल पुन्ना मरफुमाथोय टेस्ट तौकिबदा नेगेटिव ओइखि हारि मणिपुर दा ngasi फावदा पुन्ना मियोय लाख 13,63 चनिपान कोविड 19 टेस्ट तौकिबगी मनुंगदा कोविड पॉजिटिव ओइखिबा मियोय पुन्ना लाख 1,38,950 सुखरे फगलपगी चांग चादा मरफुद्रानि 5.3 ता लेंगदना लेरी अमदी लमदम असिदा लाइचर असिना मरम ओरगा हौजिक फावदा लेखितबा पुनममीगी मसिंग असि 2,994 ने हौकिबा पुंग कुनमरी दा इंडिया दा नौना मियोय चामा सुपना मापन कोविड पॉजिटिव ओइरे लाइना अस्ता मरम ओरगा मियोय अमा लेखित्रे फगलपगी चांग चादा मरफुद्रानि 5.9 अमा ओइरी अपुनबा कन्फर्म केस न कोटी 3.3 हेनख्रे लेना अस्ता मरम ओरगा लेखितबा मिगी मसिंगना लाख 5,53,794 लेना अस्तेगी ना फदुना डिस्चार्ज तौकिबा मिगी मसिंगना कोटी 3,59,238 लेना अस्तेगी ngakthokna वैक्सीन कापथोकिबा अपुन मिगी मसिंगना कोटी 200 हेनख्रे मालेंगी ओइना कोविड लाइचना ख्वादिगी हेना सोकलबा लेबाक्सिंग मनुंगदा यूएसए ना हानबा इंडिया ना 2 सुबा अमदी फ्रांस ना 3 सुबा लेरी अवांग नोपोक स्टेट सिंग ओइना साम ना हानबा मिजोराम ना 2 सुबा अमदी मणिपुर ना 3 सुबा लेरी हौजिक सानबगी पाउ लौबिरसे चलिबा थासी की तरेतगी हौरगा पंजाब ना युंबु ओइदना चंडीगढ़ यूनिवर्सिटी मोहाली ता चथरकलिबा ऑल इंडिया इंटर यूनिवर्सिटी मेन एंड वुमेन वुसु चैंपियनशिप ता मणिपुर यूनिवर्सिटी ताउलु मसानादा गोल्ड मेडल अमा सिल्वर मेडल अनि अमदी ब्रोंज मेडल अमा लौबा ngamkhre मणिपुर यूनिवर्सिटी की अहानबा गोल्ड मेडल सोहन युमनामना ताइजीक्वान दा लौखी चैंगक्वान अमदी जियानसुदा सलाम मार्शल ना सिल्वर मेडल लौखी सीएच दिनेश ना नंदाउदा ब्रोंज मेडल लौखी मणिपुर यूनिवर्सिटी टीम बु श्री गौर गोविंद गर्ल्स कॉलेज की असिस्टेंट प्रोफेसर मोइनांगथेम सुंदरचाना टीम मैनेजर अमदी केएच बॉबीना टीम कोच ओइके मणिपुर यूनिवर्सिटी की वुसु सानरोय सिंगना मेडल लरकपदा एमयू की वाइस चांसलर अमदी एमयू स्पोर्ट्स कमिटी ना हरावबा फोंगतोरकले स्पोर्ट्स अथॉरिटी ऑफ इंडिया नॉर्थ ईस्ट रीजनल सेंटर इम्फाल नसिना ngarangdagi खुमन लंपाक स्पोर्ट्स कॉम्प्लेक्स लेबा साई एसटीसी इंडोर हॉल दा चथरकलिबा ऑल इंडिया इंटर साई कराटे टूर्नामेंट की टीम चैंपियन एसटीसी अरुणाचल प्रदेश ना ओइबा याबगी खुदोंग चाबा लेख्रे टूर्नामेंट असिगी ngasi निनी चनबा नुमिता साई एसटीसी अरुणाचल प्रदेश ना गोल्ड मेडल 13 सिल्वर मेडल मरी अमदी ब्रोंज मेडल अहुम पुन्ना मेडल कुन लौदना मांगजिल थारी साई एसटीसी मेघालय ना गोल्ड मेडल 5 सिल्वर मेडल मरी अमदी ब्रोंज मेडल 3 पुन्ना मेडल 15 लौदना अनि सुबा पोजीशन कनबंगमली युंबु ओरिबा साई एसटीसी इम्फाल ना गोल्ड मेडल मरी सिल्वर मेडल 8 अमदी ब्रोंज मेडल अमा पुन्ना मेडल 12 लौदना अहुम सुबा पोजीशन कल्ली टूर्नामेंट सिंग ngasi sanakhiba cadet boys की केजी 58 मखा कांगलुप की कुमिटी दा एसटीसी अरुणाचल प्रदेश की सनरोय ह्योदा तालिकना गोल्ड मेडल लौखी एसटीसी इम्फाल की सनरोय डब्ल्यू लंचेन मना सिल्वर मेडल लौखी केजी हुमपुमदोय कांगलुप की कमिटी दा एसटीसी इम्फाल की सनरोय एन संतोषना गोल्ड मेडल लौखी एसटीसी मिजोराम की सनरोय मेसाक लाल रिंचाना सिल्वर मेडल लौखी केजी 53 कांगलुप की गर्ल्स कमिटी दा एसटीसी मेघालय की सनरोय एडलिना गोल्ड मेडल लौखी एसटीसी इम्फाल की सनरोय एच लंचेनबिना सिल्वर मेडल लौखी टूर्नामेंट से हयेंग लोशिलगनी
Manipur Veteran Football Association sinuna team taradarukna group marida sarugyaraga YWC Malom Ground da diba tha sigi manga dagi haudura Chatharakliba kunitoi suba Challenge Cup Veteran Football Tournament kinga sisana kiba match amada Langtabal FC amadi UVSA Lilong chajing na goal amama chanduna match draw oiki match asida Langtabal FC gi Sanaroi S Rohini na match ki minute mari chatpada team gi amata ngaraba goal chanki UVSA gi amata ngaraba goal na ki H Romena match ki minute tare chatpada chanki tournament asigi ngasi salaki ba atopa match da kai Samthong FC na FC Imphal Mayai koi bibo goal amasino da mighty pikre match asimai pakraba kai Samthong FC gi amata ngaraba goal El Grand Kumar na match ki minute ni futare chatpada chanki tournament asigi hayeng nungthil pung ani tabada AFFC aingang amadi 9 AM Iscom na sanaragani nungthil pung 3 minute mga da VFC kakwa amadi MPSC veteran na sanaragani All Manipur Football Association gi mit makhada cham Manifum doi suba Battalion CRPF amadi Imphal West District Football Association gi khutsam naraga chatliba tha asigi maridagi hauraga Sports Authority of India NARC takelgi football turf ground da team kunmadina sarugyaraga knockout basis ta chatharakliba tarahum doi suba Sahid Manoranjan Singh Memorial State Open Football Tournament gi ngasi sanaki ba match amada SU Sagolbana KFA Kangpok Pipo goal ahum amada mighty pikre match mai pakraba SU Sagolban gi goal ahum ado chongloina match ki minute kun kurmathoi amadi yangkai mapan chatpada team gi goal ahum chanki Sunjan Thang na match ki minute kuntraham do chatpada team gi goal ama chanki tournament asigi ngasi sanaki ba topa match da F4C cycle na Niroka FC sangak phum goal ama sino da mighty pikre match mai pakraba F4C cycle gi ama tangar ba goal na match ki minute taruk chatpada Lalgau ginna chanki tournament asigi hayeng thel pung ama makhai tabada class FC kainong amadi Classic Football Academy na sanaragani All Jiribam Sports Association AJSA Jiribam na sinna January 13 dagi hauduna Jiribam Higher Secondary School gi sanabungda team 18 na saruk yaduna chatharakliba 18 suba KC Malek Memorial Invitation Football Tournament ngasi sanakiba match PFC Phaitol na Kuman Club Akipurbo goal taruk ani da mighty pikre match mai pakraba PFC gi goal taruk adu Paulen Lel na match ki minute kun mga marfu taruk amadi marfu ni pan chatpada team gi goal ahum chanki Kupol na match ki minute nifu mga amadi nifu mapan chatpada team gi goal ani chanki match ki minute tara mga chatpada Lenmon sang na team gi goal ama chanki Manipur Cricket Association is sinuna ngasi team tara nitoy na saruk yaraga luwang pupa cricket ground da taret suba MNCA W Pralada amadi W Ramananda Elite Tournament haudokre Lakliba March tara mga fawba chathagadoriba league match asi haudokpagi thoramda Manipur Cricket Association gi Vice President Lairenjam Gitranjan MNCA gi Treasurer CH Nisikanta Association gi Apex Council gi member KH Kennedy MNCA gi C Secretary L. Ronald Association ki Joint Secretary Syed Sultan Ahmad Amadi ICA Male Representative Sagapam Jayantana Athoy Mithunglen Singwin Saruyake tournament asi haudokpagi match sanaki bada MPSC Manipur Police na Rule Cricket Team Malombu wicket nipan da mai pikre match asi gi aharma innings da Rule Cricket Team Malomna bat pai ki bada over kuntret ka ball manga da wicket loinamak turaga run chama kuntra taret lawbangam ki ani suba innings da MPSC Manipur Police na bat pai ki bada over kuntret ka ball manga da wicket ani turaga run chama ni fuma toilaw na match asi mai ti nangki match mai pakraba MPSC gi sanaroi pot sangbam bonem na ball marfutaret mayok na kibada run humdramari lawkiba amadi over mari ga ball ahum da wicket ahum 200 na man of the match ki title lawki hayeng tournament asi ki ani super match oina traw ka kathel amadi AI Amin na sanaragani ngasi goi bai ngasagi pau pisari
ngasi Manipur da khwai dagi saki bagi chang se Celsius degree kun manga dasmik ani oi ki baga loina na khwai dagi ing bagi chang na Celsius degree 3 dasmik 3 oi ki nung se te yawa ising manil gi chang na ayuk ta cha da marfu mari oi ki nung tilna cha da kuncha mari oi ki aroi badam roi ba pau UPSC ne lauga civil services examination na Manipuri literature paper sing mitay mayek na iba yahan biyo haina Rajya Sabha MP sana jawalay se mana parliament taksin kre Imphal East ki manung chen laiba nomai chingda lanmai chakre chenaba miyoi singi mari makhong tak pangamba singda lupa lakh manga gi mana pigani haina Chief Minister Nongthoma Biren hairi Kumjali singani amada thoki banupi ama kidnap tawki bagi case amada miyoi ani fado pikre amana maral laite haina thadokre Singani kunito da kakching amadi hui kaptan nan local sing hat ki bathaudo kamari lenina phagat ki ba RPF PLA ki kadar daret ki mathakta NIA Imphal branch na sem ki ba charge sheet special court NIA Manipur dalan katkre Amadi Sugnu Police na ain kai na truck manga da haptuna Chandel district ki Mocham village tam na purak pa urea kg lising ama chamni kuncha manga phagat pangam kre driver sing su phagat kre Ngasi gi wanya di IS News na pizza pao mata astelo sinjare